Ngara numida wedam phone kiba pandam pau che digi maru eba pau khara khangasaraga miyam da khudo tamjige pawja khub goite na mahang na phongdo kibo wafam thaiduna sengdorakli Siroi Lily Festival ising aniga subna kunga mangage mangonya na mahang masana phongdo kibo wafam ama viral oikiba adugi matangda KSO Delhi and NCR gi president pawja khub goite na sengdoraduna mahakti leba asigi santi pamjaba mioi ama oina mipum khudimaki punsibu protection pibaga loinana amato oiba wakholol asida lepa misakni Siroi Lily Festival adu aso engam thoandana mai pakna pangthongnaba thamkiba wafam lana wahanto pinarakiba leibak thibani hairi pawja khub guite na mahaki wafam thengjoladuna mahakna hai phongdokiba wafam adu cultural event amagi mayokta natte security issue ki matangda miyamda pukning singsimbaga loinana lamdama somda ingtaba puraknaba wakhololda haibani tasengna miyoibagi punsi mangdanaba amadi irang thoandanabani mahakna hai festival asigi mingda buffer zone thugaidanaba khanganbaga loinana buffer zone haiba si conflict region bu khaidokliba amadi law and order maintain tawriba mafamni community khudimapung ngaksenaba yetnaba thoandanaba leiriba mafamni buffer zone haiba si division gi symbol amanate community marakta tension lehendanaba amadi ngaksenaba mechanism amani Kuki civil organization amata Siroi Lily Festival gi mayokta leite miyam pulapa matamda pamdaba thodok thoktanaba ningthina manage tawgadabani haibani mahangna phongdokhiba wafam adu balance volunteer group natraga militia amataga mari lenyade mahang matam pumbada peaceful protest amasung dialogue haiba sida thajaba thamba misakni mahang matam pumbada India gi democratic principle bu ikai khumnai hanasu sengdorakli Makhatarapa pawda kokomi amasung folks na tunga na MSA gi official singa ngasi Delhi da unakre Manipur issue ga mari lenyana coordinating committee on Manipur integrity kokomi amasung Federation of Civil Society folks gi mihukangu sing tunga na Ministry of Home Affairs ki makok thongbo official singa ngasi Delhi da wari sanakre kokomi gi campaign khuraijam athawbona luchingba Miyoi tare na saba mihu kanguga ahamba oina ngasi numit yungbadagi nungtil pung ani fawba chawrak na pung ani rom MSA gi official singa wari sanake amaramda force ki president BM Yama sahana lusingba miyoi mangan saba mihu singa ngasi nungtil pung ani dagi nungtil pung mariga minipuga mangarum taba fawba MSA gi makok thongba official singa unaduna Manipur issue ki matangda wari sanake Ministry of Home Affairs ki maikedige Northeast Incharge A.K. Misra, MSA ki Joint Director Rajesh Kumbare Sarukya ki haide, Ministry of Home Affairs ki official singa unakibagi matangda, kokomi ki campaign khuraijam athawbana thadorakpa video footage amada mahakna hai, ngasi numit yungbadagi chawrakna pung anirom Ministry of Home Affairs ki mihu singa unaduna wari sanakiba aduda, Kokomi gi maikedige point taruk yawba cherol ama thamke Kokomi gi maikedige ahamba point oina maru oina tha asiki ahumda pangthokiba People's Convention na lawkiba warep sing adu pothoktuna miyam gi oiba phirep adu chapchana khanganki amadi miyam gi chapchaba phirep adu gi matangda Government of India gi higher level da pukhatuna khanamina bawafam sing Kokomi gi maikedige taksilamke mahangna makha taraduna Handa Godabida thokiba thawdo adugi matangda Manipur miyamgi thamoida phawriba pendaba amadi masigi matangda miyamna taliba dimansigi matangda marik sumna MSA gi mihu singda khanganki Ministry of Home Affairs ki makedegi wafam asi haksina lawbaga loinana darakar laiba government na lawkhapam thokpa action lawgani habagi thajaba piraki haba wafam khuraijam athawbana phongdorakli Kokomi gi makedegi makhata na People's Convention na lawkiba warep singi matung inna Manipur crisis asigi matangda matam pumbada Government of India ga wari sanagani adubo suspension of operations su group singa oinade kaidawnungda wari sanaroi makhoi ga wari sanabagi thabo adude Government of India ga adumo sathabiyu adubo Manipur gi asengba citizen ama oiriba singkuki zomi mezo mar misam singi oinade anti-peace elements singi oiba wafam asi
ꯂꯩꯈꯥꯏ ꯇꯥꯔꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯀꯣꯀꯣꯃꯤꯅ ꯇꯧꯕ ꯌꯥꯕ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯝꯈꯤ꯫ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯑꯃꯁꯨꯡ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ, ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗ ꯅꯠꯇꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯛꯂꯤ꯫ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯣꯔꯦꯟ ꯕꯦꯁ ꯏꯟꯗꯤꯚꯤꯖꯨꯑꯦꯜꯁꯤꯡꯅ ꯂꯨꯆꯤꯡꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯦꯟ ꯊꯥꯗꯗꯨꯅ ꯆꯠꯊꯔꯛꯄꯅꯤ꯫ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯨꯝꯖꯥ 2019ꯗꯒꯤ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯒ꯭ꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯔꯤꯚꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯈꯤ ꯍꯥꯏꯅꯁꯨ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯊꯨꯕꯗ ꯌꯥꯍꯟꯕꯤꯅꯕ, ꯏꯔꯥꯡ ꯑꯁꯤꯅ ꯂꯧ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯤꯅꯕ, ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯤꯅꯕ, ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯖꯁꯇꯤꯁ ꯄꯤꯕꯤꯅꯕ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕꯤꯅꯕ ꯋꯥꯐꯝꯁꯤꯡꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯛꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯧꯈꯠꯄ ꯊꯕꯛꯁꯤꯡꯗ ꯃꯇꯝ ꯄꯨꯝꯕꯗ ꯀꯣꯀꯣꯃꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯦꯟꯇꯤ ꯄꯤꯁ ꯑꯦꯂꯤꯃꯦꯟꯠꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯕꯤꯅꯕꯁꯨ ꯇꯛꯁꯤꯜꯂꯝꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯅꯕꯗꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ ꯍꯥꯏꯅ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MICAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ BM ꯌꯥꯏꯃ ꯁꯥꯍꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 5ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯉꯁꯤ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MICAꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗ ꯅꯣꯔꯊ ꯏꯁꯠ ꯑꯦꯗꯚꯥꯏꯖꯔ AK ꯃꯤꯁ꯭ꯔꯥ, ꯏꯟꯐꯣꯔꯃꯦꯁꯟ ꯕ꯭ꯌꯨꯔꯣꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯔꯥꯖꯦꯁ ꯀꯨꯝꯕꯥꯔꯦ ꯑꯃꯗꯤ ꯑꯇꯩ ꯃꯤꯍꯨꯠ ꯈꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯒꯤ ꯍꯧꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 4:45 ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯐꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯣꯜꯁꯤꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡꯁꯤꯡꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ 12ꯗ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ MLA 54 ꯔꯤꯖꯥꯏꯟ ꯇꯧꯅꯕ PPAMꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯇꯤꯡ MLA ꯑꯃꯗꯤ ꯐꯣꯔꯃꯔ MLAꯁꯤꯡꯒꯤ ꯕꯦꯅꯤꯐꯤꯠ ꯑꯃꯗꯤ ꯏꯟꯇꯥꯏꯇꯜꯃꯦꯟꯠꯁꯤꯡ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯄꯤꯄꯜꯁ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯂꯥꯏꯌꯦꯟꯁ ꯃꯅꯤꯄꯨꯔ PPAMꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ MLA 54 ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯀꯤ MLA 10ꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯩ ꯏꯁꯤꯡꯅꯆꯤꯡꯕ ꯕꯖꯦꯠ ꯈꯨꯗꯤꯡꯃꯛ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯂꯧꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯄꯤꯁꯤꯟꯕꯗ ꯌꯥꯎꯈꯤꯕ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TH ꯁꯨꯖꯥꯇꯥ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯕꯤꯔꯦꯟꯅ ꯒꯚꯔꯅꯔ ꯎꯅꯈ꯭ꯔꯦ꯫ ꯁꯇ꯭ꯌꯕ꯭ꯔꯇꯁꯨ ꯉꯁꯤ ꯎꯅꯔꯕ ꯌꯥꯏ꯫ CM ꯑꯣꯏꯕ ꯑꯣꯏꯗꯕ illigel ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯃꯇꯥꯡꯗ ꯊꯥꯡꯖꯤꯜꯂꯝꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯂꯣꯏ ꯕꯤꯔꯦꯟ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯇ꯭ꯌꯕ꯭ꯔꯇ ꯉꯁꯤ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤ꯫ ꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TH ꯁꯇ꯭ꯌꯕ꯭ꯔꯇ ꯁꯤꯡꯍ ꯍꯌꯦꯡ ꯗꯤꯜꯂꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯕ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤ꯫